याद नहीं चाक मन सीरे नंग पुरा लामे लामे ओए हाई मही गम त लेत्रो सखाव गा लोइन सुप चन गर भर के नोन तौरे देबो चाव इम्फान चार्जिदा नति मा सिंग ग्लास मा हान थके मकोक चाक पम सिनवदा कोई सीदौरे ने चाक जाथोजे चाक लाम याद्रे अखोय पुपुना पाइरि लिसै से थाइन अवाजिंग पाइरे मनि मसिन नयां नि सालदि को मै फंगदि तो खंगपंग फंगनि अबो luangba nang kai lege thenge la odana अबो आई पुंसी बखोय गा सागे नति अबो साथोपिरो अबो आई केनो तौरबा पुंसी बै लुहोंबै थबक खरा जु लैरबा लाओदना फरे फरे अबो साथोपिरो पुनसिबा नंगी कई हाकोगे आई रोया ओके ओके हेरोइन न थोंबो माले याम हाउ अदो इमा आई मतमदा फिल्म अमा नंबरा चयु मरियन संगे जि तुमरो चुमे अदो रे फिल्म नंबर होगला कोदा हेरोइन दो सोयजन से ढोकरा दि फिल्म रिलीज नुमित मसा नुपा अमा पम्मगा लाबै मोंगी ने अदमाइ ता गुसु दुब याव जाने डायरेक्ट फॉलाता है रुदि अदुई मतमदा आइना अफाव फिल्म डायरेक्टर मो यौदम दि मा मौनी सि लाइबा याम फावन इमा यम हावे अवारा बाहेरो ओ आई हापके को यारानी इमा पबुं कंगा हलकदिनो तांग ट्राइन पान्थालकनी इमा सु पबुं अदुम समिन हो याबदुबो आई सु बुलब जथो अदि पुपुगी चाग इसिंग हिदा बिजबदि कनान तौदोइबा अदु सु सुमिने चिंखैदि नोइगा दुम कोइबा लांबा सत्तुना लैरे अदुबुदि मा आइना सु फने हमना ngang नचा नुपा से नारी मनम नंबर खंगदे उई हौतों मानबी नुपी न कोई तान तान दाइनि लोइरे इमा अफ्रीका मानबी गाक्ता मान कोइरि नि हाइब्रा मान तानरी नि हाइब्रा मदुइ नुपी दुम दि लोइरे इमा कांसोइगा थोंगसु खादौ जानि इमा यारे मो खदांग पुखम थादरो नुहे खदांग दुनान थोपगम तौरेने अदि लोइरे खदांग सिदि कोम सिदि मी पोकपदगिने नोइजिने सिरजन ओन न खोंनो फुट पुलगा तुरेन थादबदा खदांग दनि इरोइरगा इरोइर कारे यारेदा अखोय मागी ममांग सिने तदिन हाथ याद्रबो लौरु कइनो नंगी हानैदुदि हेलीकॉप्टर मखोन थोए अदगी यांगबा हाइरे साइकल ने हेन यांगी अदुदि नहानि यो थोक्रेदा हौजिक्तिने अमत्त लैत्रेबा अस अदो आई नंगी से पामदि पामिबो तिनबु सुमी अदुदि नंग लौरु कइनो थौगाइरो नुपी मसक फजबा मा याम नापा मा मनिंगदा हापो अदुगा थौगाइरो कइनो थिना पोस्टानी नंगदि नसकसु फजबनिना अदो आई सी बाइक से आई पामना याद्रेबो अदो नंगी से क्या लौदिनो नंगी बु कइनो यांखैदि तौरो अस अहनबददिने लाकी मथकनी यांखैबा अस अदो फरेदा नंगना नातै चाददि कोना अहोंबम लैगेजु लैरोदा मियादा हुफु बिगेना लैहोइनी होइने अदो यारेने अदो फादि फारोइको अस नंग वाखन ताद्रे मणिपुर दा थौरिजे नंबर 2 वाक्तने मिनिस्टर नगा थौरिजे नंबर 2 वाक्तने अपंग खरनने अहन म लैजबो वाने केम खलुनु आरसी दो नंगी नमिंग दो ओनबिगे चे चांग लोइनमक नंगी नमिंग दा थमगे होरेल आइगी लुपा ला अमा फंगदोबो लैबको सेलदो एक फंगबगने आई नंगोन पिरगेबको अदो बाइक सिदि आई लेहरगेको ये गाय खदा
ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯤꯡꯖꯜꯂꯛꯑꯦ ꯃꯥꯅ ꯑꯁ ꯅꯪꯒꯤꯅꯦ ꯍꯌꯦꯡ ꯃꯔꯨꯞ ꯁꯦꯜꯗꯣ ꯑꯗꯨ ꯐꯪꯉꯒ ꯑꯗꯨꯝ ꯂꯥꯛꯑꯣ ꯈꯨꯗꯛꯇ ꯆꯦ ꯆꯥꯡ ꯂꯣꯏ ꯄꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨ ꯌꯥꯔꯦꯅꯦꯀꯣ ꯑꯗꯣ ꯁꯦꯜꯗꯣ ꯑꯩ ꯍꯦꯛ ꯐꯪꯕꯒ ꯂꯥꯛꯑꯒꯦ ꯃꯔꯛꯁꯤꯗꯅꯦ ꯃꯤꯉꯣꯟꯗꯒꯗꯤ ꯌꯣꯟꯊꯣꯛꯈꯤꯅꯨꯀꯣ ꯍꯣꯏ 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 ꯌꯣꯟꯊꯣꯛꯑꯣꯏ ꯄꯥꯏꯈꯠꯂꯁꯦ ꯑꯁ ꯑꯁ ꯄꯥꯝꯗꯤ ꯄꯥꯝꯃꯤꯍꯦ 그러게. 그러게. 아이 그 시동디. 아이 공야맘니. 아이 만웅엄 따상우기. ꯍꯦ ꯃꯗꯣꯝꯗ ꯆꯪꯉꯤꯁꯦ ꯂꯤꯟꯗꯧꯅ ꯃꯔꯩꯒ ꯁꯥꯡꯗꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡ ꯂꯩꯔꯝꯃꯗꯤ ꯆꯪꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯃꯤ ꯃꯈꯣꯡ ꯍꯥꯝꯃꯤꯗꯨꯕꯣ 야래다. ꯑꯩꯅ ꯄꯄ ꯆꯪꯉ ꯃꯤ ꯀꯨꯃꯨꯠ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯑꯩꯕꯨ ꯉꯥꯏ ꯂꯩꯔꯨꯁꯨ ꯍꯥꯏꯔꯣ ꯑꯁ ꯀꯩꯅꯣ ꯈꯪꯗꯦ ꯑꯝꯇ ꯄꯥꯏꯔꯁꯨ ꯆꯠꯂꯣ ꯊꯣꯂꯥ ꯑꯝꯇ ꯄꯥꯏꯕꯤꯌꯨ ꯍꯜꯂꯣ ꯏꯃꯥ ꯄꯨꯟꯁꯤꯕ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯉꯁꯥꯏ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩ ꯆꯤꯡꯈꯩꯅꯦ ꯄꯨꯟꯁꯤꯕꯗ ꯈꯣꯡ ꯍꯥꯝꯒꯦꯅ ꯂꯦꯇ꯭ꯔꯤꯟꯂꯣꯝ ꯆꯪꯈ꯭ꯔꯤꯌꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕꯅꯤ ꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯤꯟꯗꯣꯛꯀ ꯁꯤꯟꯖꯤꯟꯒ ꯇꯧꯒꯗꯧꯗꯨꯅ ꯅꯣꯏꯕꯨ ꯀꯣꯛ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯆꯥꯛꯁꯨ ꯆꯥꯔꯝꯈꯤꯔꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯂꯩꯌꯦ ꯆꯥꯛꯄꯨꯗꯤ ꯂꯣꯏ ꯆꯥꯊꯣꯛꯑ ꯄꯣꯠꯅꯤꯗ ꯃꯥꯒꯤ ꯏꯟꯚꯥꯏꯠ ꯈꯔ ꯇꯧꯆꯧꯕꯅꯤ ꯏꯃꯥ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯥ ꯍꯦꯛ ꯊꯣꯔꯛꯄꯒꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯃꯣꯏꯔꯣꯝꯗ ꯑꯗꯨꯝ ꯆꯠꯂꯁꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯇꯨꯝꯖꯅꯕ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯆꯠꯂꯁꯤ ꯑꯗꯨꯅ ꯐꯔꯣꯏꯗ꯭ꯔꯕ 마나 또 뭐야 될 까마이 또 봐. ꯌꯥꯅꯤ ꯀꯩꯗꯧꯔꯒꯦ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯒ ꯃꯣꯟꯅ ꯅꯝꯃ ꯂꯣꯏꯔꯦ 아스 아두 야로이다. ꯍꯧꯖꯤꯛꯐꯥꯎ ꯊꯣꯔꯛꯇ꯭ꯔꯤꯁꯤꯅ ꯀꯩꯗꯣꯏꯖꯥꯠꯅꯣ ꯃꯁꯤꯕꯨ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯣꯏꯂꯦꯠꯁꯤꯗ ꯃꯔꯩꯒ ꯇꯤꯡꯊꯣꯛꯑ ꯂꯩꯔꯖꯥꯠꯂꯥ ꯉꯁꯥꯏ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯥꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯊꯧꯗꯣꯛ ꯃꯃꯤꯡꯅ ꯆꯤꯡꯕ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯍꯜꯂꯣ ꯍꯥꯏꯕꯅꯦ ꯅꯠꯇꯦꯕ ꯑꯗꯨ ꯑꯃꯨꯛꯇ ꯇꯧꯔ ꯌꯦꯡꯁꯦꯕ ꯍꯣꯏ ꯑꯗꯨꯁꯨ ꯌꯦꯡꯉꯁꯤ ꯃꯣꯏꯗ ꯆꯠꯂꯁꯤ ꯃꯣꯏꯗ ꯆꯠꯂ ꯌꯦꯡꯉꯨꯔꯁꯦ ꯑꯗꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁ ꯌꯥꯅꯤꯗ ꯀꯩꯗꯧꯔꯒꯦ ꯑꯁ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯑꯗꯣ ꯀꯣꯛ ꯂꯩ ꯈꯜꯂꯦꯁꯤ ꯃꯥ ꯀꯅꯥꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯗꯨꯅꯤ ꯃꯦ ꯂꯨꯔꯤꯁꯦ ꯂꯨꯍꯣꯡꯕꯒ ꯑꯃꯨꯛ ꯀꯥꯏꯔꯗꯤꯕꯀꯣ ꯑꯣꯂꯥꯗ ꯂꯤꯆꯩꯅ ꯀꯟꯗꯣꯔꯤꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯈꯟꯖꯜꯂꯨꯅꯤ ꯌꯥꯔꯁꯦ ꯆꯠꯂꯣꯏꯁꯦ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩ ꯊꯣꯛꯄ ꯂꯣꯏꯔ ꯁꯤꯜꯒꯦꯁꯦ ꯀꯥꯟꯗꯦ ꯆꯠꯅ ꯇꯧꯁꯤ ꯁꯤꯁ 그러래. ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯈꯣꯡ ꯍꯥꯝꯃꯕ ꯅꯠꯇ꯭ꯔꯣ 고소함에. ꯅꯣꯏ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯍꯜꯂꯛꯇꯗꯤ ꯀꯩꯗꯧꯔꯒꯦꯅ ꯍꯪꯉꯛꯑꯝꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯅꯣꯏꯗ ꯄꯨꯂꯞ ꯆꯠꯂꯗꯧꯅꯤ 호이니 야이. 매암 짝 싸미나도 꾸이래. 짝사람 짜통미노지 깨노. ꯌꯥꯏ ꯌꯥꯏ ꯆꯥꯊꯣꯛꯑꯔꯣ ꯑꯗꯨꯝ ꯃꯁꯤ ꯈꯥꯕ ꯃꯁꯤ ꯂꯥꯎ ꯆꯠꯂꯣ ꯆꯠꯂꯁꯦ ꯐꯣꯟ ꯀꯥꯎꯅꯤ 시 레디오지 이샤이 눕시 왜 야오는 만능지. ꯂꯥꯎꯗꯅ ꯍꯜꯂꯣ ꯍꯨꯔꯥꯟꯕꯗꯣ ꯃꯁꯛ ꯎꯍꯧꯔꯕ ꯅꯣꯏꯅ ꯇꯥꯟꯅꯔꯒ ꯐꯥꯕ ꯉꯝꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯦꯔꯣ ꯁꯥꯗꯅ ꯃꯨꯛꯇꯅ ꯂꯝꯕꯤꯗ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯆꯠꯄꯗꯣ ꯌꯦꯡ ꯂꯩꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯁ ꯁꯥ ꯃꯥꯒꯤꯅ ꯕꯥꯏꯛ ꯑꯌꯥꯡꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯥꯟꯅꯕꯁꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯒ ꯑꯣꯏꯕꯒ ꯃꯥꯅ ꯆꯤꯠ ꯂꯤꯠꯂꯒ ꯊꯧꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯕꯅꯤ ꯁꯥꯔ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯗꯤ ꯐꯪꯂꯕꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯅꯕ ꯑꯃꯨꯛꯇ ꯇꯧ ꯃꯕꯥꯏꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ
바이크 ꯊꯧꯔꯒ ꯆꯦꯜꯂꯤꯕ ꯍꯨꯔꯥꯟꯕꯗꯨꯗꯤꯅꯦ ꯕꯥꯏꯛ ꯊꯧꯔꯒ ꯇꯥꯟꯅꯒꯗꯕ ꯅꯣꯏꯕꯨ ꯐꯤꯂꯝꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯣ ꯑꯁ ꯑꯩꯈꯣꯏ ꯁꯥꯔꯁꯤꯅꯕ ꯍꯣꯏ ꯁꯥꯔ ꯁꯣꯏꯗꯅ ꯐꯥꯅꯕ ꯇꯧꯖꯒꯦ ꯁꯥꯔ ꯀꯔꯤꯝ ꯆꯤꯡꯅꯕꯤꯅꯨ ꯃꯥꯅ ꯀꯌꯥꯝ ꯀꯟꯅ ꯆꯦꯟꯅꯤꯒꯦ ꯁꯥꯔ ꯃꯥꯅ ꯆꯦꯟꯒꯦꯅ ꯆꯦꯟꯗꯅ ꯁꯣꯏꯗꯅ ꯐꯥꯅꯤ ꯁꯥꯔ ꯀꯔꯤꯝꯇ ꯑꯗꯨꯒꯤ ꯇꯦꯟꯁꯟ ꯂꯩꯕꯤꯅꯨ ꯐꯔꯦ ꯐꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯄꯣꯔꯠ ꯄꯤꯔꯛꯑꯣ ꯍꯣꯏ ꯁꯥꯔ ꯊꯝꯖꯔꯦ ꯁꯥꯔ ꯀꯩꯅꯣ ꯅꯣꯏꯕꯣ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤꯁꯨ ꯈꯪꯗꯦ ꯊꯕꯛꯅ ꯃꯩ ꯍꯧꯔꯦ ꯁꯣꯝꯗ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯅꯣꯡꯉꯥꯟꯕꯒ ꯊꯣꯛꯂꯛꯄꯅꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯁꯨ ꯅꯣꯏ ꯅꯕꯥꯏꯁꯤꯅ ꯉꯁꯥꯏꯗꯒꯤ ꯃꯊꯟꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯅꯣꯏꯅ ꯂꯥꯛꯄ꯭ꯔꯥꯁꯨ ꯂꯥꯛꯇꯦ ꯀꯩꯅꯣ ꯅꯣꯏꯕꯣ ꯅꯪꯒꯤ ꯕꯥꯏꯛ ꯃꯥꯡꯕꯗꯨꯁꯨ ꯅꯕꯥꯏꯅꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯕꯅꯤ ꯍꯩꯃꯥ ꯍꯧꯖꯤꯛ ꯋꯥꯏꯗꯁꯨ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯥꯛꯑꯝꯃꯦ ꯅꯣꯏ ꯅꯕꯥꯏꯒꯅꯦ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯅꯈꯤꯕꯅꯤ 이발 이발 내려면 나 세상 뭐란 거니? ꯑꯁ ꯃꯊꯣꯛ ꯃꯔꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤꯕꯣ 이마가 이겼다니 염치나 따락따락 레이리시 이바이가 이시가 레이버다기 염치 마뿡 파의 염마마 오이리 ꯍꯣ ꯊꯕꯛꯄꯨꯗꯤꯅꯦ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯏꯁꯨ ꯃꯤ ꯈꯔ ꯌꯥꯝꯃꯗꯤ ꯄꯨꯛꯅꯤꯡꯁꯦ ꯂꯨꯝꯃꯤꯗꯅ 이마ꯁꯤ나 ꯄꯪꯋꯥꯗ ꯋꯥꯔꯦ ꯑꯩ ꯂꯣꯏꯁꯤꯟꯒꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯒꯦ ꯏꯃꯥ ꯏꯃꯥ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏ ꯐꯅꯕ ꯍꯣꯠꯅꯔꯒꯦ ꯁꯦꯟꯗꯧꯔꯤ ꯁꯦꯟꯗꯧꯔꯤꯕ ꯌꯥꯝ ꯁꯦꯟꯗꯧꯔꯤ ꯃꯁꯤ ꯃꯥꯡꯖꯧ ꯊꯣꯛꯂꯦꯅꯦ ꯆꯦꯜꯍꯧꯅ ꯐꯗꯥꯔꯦ ꯍꯣꯏ 푸는 아이폰은 투가이게나 안자시다 난 아이폰은 이놈 ꯂꯩꯖꯁꯅꯨ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯏꯕꯥꯅꯤꯗꯅꯦ ꯂꯩꯔꯤꯁꯦ ꯅꯆꯦꯁꯤꯅ ꯃꯇꯝ ꯈꯔꯁꯤꯗ ꯂꯩꯕꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯂꯩꯔꯝꯕ ꯌꯨꯝꯗꯨꯗ ꯌꯥꯅꯕ ꯉꯝꯅꯕ ꯑꯦꯗꯖꯁ ꯇꯧꯅ ꯂꯩꯒꯗꯕ ꯌꯨꯝ ꯆꯤꯜꯂꯦꯅꯕꯨ ꯍꯦꯛꯇ ꯅꯣꯡꯃ ꯂꯥꯛꯄꯁꯤꯕꯨ ꯑꯍꯜꯃꯟ ꯄꯥꯟꯗꯕ ꯃꯥꯟꯗ꯭ꯔꯣ ꯑꯣ ꯃꯣꯏ ꯑꯥꯗꯗꯤꯅꯦ ꯂꯩꯐꯝꯐꯥꯎ ꯂꯩꯇ꯭ꯔꯦꯌꯦ ꯑꯉꯥꯡꯒ ꯅꯧꯅ ꯆꯦꯟꯕꯁꯤꯗ ꯁꯤꯗ ꯅꯆꯦꯒꯤ ꯀꯥꯁꯨ ꯆꯥꯎꯅ ꯍꯥꯡꯉꯒ ꯂꯩꯖꯁꯅꯨ ꯀꯩꯅꯣ ꯑꯩꯅ ꯌꯥꯔꯤꯁꯤꯗꯤ ꯍꯦ ꯅꯤꯉꯣꯟꯅ ꯃꯄꯥꯝꯗ ꯂꯥꯛꯑꯒ ꯃꯄꯤ ꯇꯥꯕꯁꯦ ꯇꯧꯍꯣꯏꯗꯕꯅꯤꯀꯣ ꯅꯆꯦꯁꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯒꯅꯨ 이마주네 이는 나이세 이바이고 누파로 누피 마임데 야옹이 렐레이바 주아레 뭐 타볼로 누파 모르지 누파 토 누이기 동 따이오니 까비리네 이발 하! 이발 주라 아, ꯀꯔꯤ ꯀꯩꯗꯧꯔꯦ ꯀꯣꯛꯇ ꯈꯤꯇꯪ ꯆꯪꯉꯨꯈꯤꯒꯦ 이바이기 RX 100ꯗꯨꯗꯤ ꯑꯩꯈꯣꯏꯗ ꯐꯨꯔꯁꯤꯟ ꯑꯣꯜꯂꯒ ꯂꯩꯍꯧꯔꯦ ꯍꯩꯃꯥ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒ ꯂꯣꯏꯔꯒ ꯂꯧꯕꯅ ꯐꯔꯦꯗ 이바이 ꯑꯗꯣ 이바이ꯅ ꯂꯧꯕ ꯁꯨꯂꯥꯛ ꯂꯥꯛꯇ꯭ꯔꯗꯤꯅꯦ ꯌꯣꯠ ꯀꯧꯇꯥ ꯄ꯭ꯂꯥꯁꯇꯤꯛ ꯈꯣꯝꯕꯗ ꯂꯨꯄꯥ 50ꯗ ꯌꯣꯟꯊꯣꯛꯆꯈꯤꯅꯤꯍꯦ ꯍꯩꯃꯥ ꯍꯣꯏꯗ ꯂꯨꯍꯣꯡꯕ ꯂꯣꯏꯔꯁꯨ